Online manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Separate administration yauna kukina taliba demand Fangdrifaoba free movement gi ayaba piroi Cotu kuahar. Separate administration yauna kuki singna taliba demand sing Fangdrifaoba free movement gi ayaba piroi haina Committee on Tribal Unity Cotu amasung Kuki Women Organization for Human Rights kuahar na warif laukrei. Union Home Minister Amit Shah na chair lauduna pangthokiba awang bathaki mifam amada tha asigi nipandagi manipuri lambi khudingmakta apanba yaudana miyamna free oina chathanaba wafam thamkraba matung kuki luf ani asina firep asi laurakpani Kangbupi district ki Faijangda leiba Martyr Cemetery da pangthokiba Remembrance Day thauramda Cotu amadi Kuki Women Organization for Human Rights na Kuki singna taliba separate administration gi demand Fangdrifaoba National Highway fauduna chatpada thingba dumak thamnaba waref laukhibani thauram aduda Kuki Jo singna taliba legislature Yauba Union Territory Separate Administration Fangdrifaoba hanba leitana lanthengnaba demand asi mapung fana Fangdrifaoba makhal amatagi Kuki Jo area da free movement chauba yahandaba demand asi fangnaba hotnabada democratic oiba makhal makha kayagi khongjang changsinba demand asigi mayokta kanagumba kharana leingaka yanaramlabadi furup asigi mayokta leibani haina lowbaga loinana Kuki Jo miyamgi yeknabani haina lowba separate administration gi matangda governor na arambai tengola thamkiwa wafam handokpa Kuki Jo volunteer sing faba punba yaroi karigumba faba punba chatharaklabadi DC amadi SP na thaulang puba Kuki Jo miyamgi apambagi mayokta leingakna nam haduna ingtappa puraknaba honaraklabadi ruling government boycott tauba haibana chingba waref kaya lauki hairi waref kaya asigi mathakta separate administration amata ngairaba waroisinni haiba wafamsu thamlakli ITLF amadi Cotu gi mathakta center na chapchaba thabak laukhattuna makhoigi machin menba mathau tai Johnson UCM gi hanagi President Elangbam Johnson na haikre Kuki furuf ki mioi singlana lamjingliba ITLF amadi Cotu gi mathakta center na chapchaba thabak laukhattuna makhoigi machin menba mathau tai wafam masing asi keisamthong Elangbam leikaida nauna saba Riverside Open Gym ama sangaduna miyamna khusinnabaga mari leinana mahangna phongdokhibani thorom aduda Elangbam Johnson na paumishingda hai Manipurda thokliba irang asida Kuki furuf ki CSO ITLF amadi Cotu na lauriba ka henma thawong sing asi makhatana adumak chatharabadi waroisin purakani haiba thajade maram aduna Kuki furuf ki mioi singbulana lamjingliba ITLF amadi Cotu gi mathakta center na chapchaba thabak laukhattuna machin menba mathau tai khali masiga iroinana Prime Minister na Manipur miyamgi apamba khangdana amadi wari sanadana irang asigi waroisin purakpa oithokloi Home Minister na su Manipur gi miyam amadi miyutsinga unaduna lamdam asigi puwari amadi apunbagi saktam ngakna thamnaba waroisin puraknaba honagadabani Manipur gi miyamna kumja 2001 da changsinkhiba khongjang yauna matamgi oina changsinkhiba khongjang singningsingduna waroisin purakpa haibasi tangai phade loinana hojik state asida thamliba president rule asi lauthokhinaba thubada popular government ama sema mathau tai haina mangna makhatana phongdokhi Elangbam Johnson na makhatana hai manungi chayenaba kayana lamdam asigi miyamda awaba tahaliba asi kanagi maralno haibasi khanthabagi matam yore miyam amadi CSO singnasu asiguma tanja sida cheksinna khong thangbagi tangai fadaba lei Manipur gi sanglaba puwari asi nathaiduna khangtapta lakpasingna aranba mawongda sandokliba puwari da yumpham oiraga irang asigi waroisin purakpa yaroi Manipur miyamgi oinadi Manipurna India da tinkhiba asi kumja 1949 dani haibasi kaufam thokte kumja 2015 gi Indo-Naga political dialogue ki matangda Manipur gi CSO singa India gi Prime Minister ga yanakhiba wafam madunga si fawba ngakna chali haina thajai hauji Kuki furuf ki mioi singna taliba demand asi kumja 2015 da Kuki gi luchingba singyauna laukhiba waref adugi manung chana solution purakadabani matam aduda laukhiba warefta Prime Minister na Manipur gi issue singda miyamgi ayaba yaudana waref lauroi haikhibadu kaukthopam thokte Manipur gi chahi lising ani henbagi lairiba puwari asi masak khangna amadi masingangna waroisin puraktabadi hena sathiba phibam amada lakani British India gi manungda leiramba Lusai Hill amadi Naga Hills ki political history ga British India gi manung chalamdaba Manipur gi puwari ga hirama matada mari leinafam thokte haina mangna makhata ki nakalamaramda hojiki matamda ahal angang thidana hakchang sajal tawbagi chang hantharakpa sina ana layeng kaya yauraknabagi achoba maram ama oheli maram aduna nongmagi hakchang sajal khajiktang oirabasu tawba yanabagi wakhalonda ngasi open gym asi hangdokpani gym asida makhatana awatpa equipment sing hapchinnuna hena chawthoknabagi pandam su thamli loinana miyamna su open gym asi isa gini khana sijina biu haina Elangbam Johnson na makhatana phongdoki